Pal pal. Nó thèn đấy. Pal pal pal. Sao sao nó mấy cái gì? Pal. Hello guys, welcome back to my new video. I'm ngasi Thai nungi zuki mong da ko ngaje phadu ne ba ngaje kamai phani ha kan da ko ge long je sida nauri mari jina ka pa phadu ne ba adu junu midang da ni ado si gi ngaje kamai ne phage ha ba du mayang di yenga je ha phadu Pande. Pal. Mama iwai da pal ni. Mama iwai da pal. Yamudi yamana de de juice ne pare. Kuphaji wanda. Mình tí cặp mình nga thì dễ thấy lang tham rồi Lang ai đâm này. Pale. Sudah. Sudah pale. Đại cá sang này. Sống này bui. Sống này. Camera đi udre ko. Than le ne. Pale. Nó thân mình sạch bây giờ thế làm gì mà ta làm gì thì cái này cái đó cái này đang mấy được cái đó thôi đi bàn đâu ăn được chiên gì mà được cái sắp bầm lên bàn đấy năm mà cạp lên bàn nó sao này nó ngâm rồi đấy có pha đi cái xin chiên thôi này cái cặp hoa chiên mà sáng chiên mình mấy này thì ui camera ấy ui ngâm này trong cái tấm lông nhầm thôi cái tấm lông sẽ nó đây làm phăng rồi quaเลยthì làmมันยัง dầu thì paleได้กับซึ่งsedikit ingat ko sedikit rujuk ni ba nano ngamu ni ngano ya ba ngano em đi pergi tamu si long ni nào cái sâu nhau đi có tấm cọp rồi pal ini dah ikan sana kan itu lihat kalau batin bro masih di ngapa nak buka apa dah ada yang makan sikit tahu ya pal bro as pale nano ngamu ni situ mamay dan pal mamay dan itu tong si agap po ba din timing nang man ba ni ko kana ri sa tong sile kapi ba na nga sige nga ko pa di pra ko Thai nagi nungi zuki matamda phawa nga ko pa ne ba na hata ne ngaprum ni ngaprum
ꯉꯥꯄ꯭ꯔꯨꯝ ꯍꯧꯖꯤꯛ ꯊꯤꯜꯂ ꯐꯥꯔꯒ ꯃꯀꯣꯟꯗꯅꯤ ꯐꯥꯏꯁꯦ ꯉꯥꯏꯈꯣ ꯑꯩꯗꯤ ꯉꯥꯄ꯭ꯔꯨꯝ ꯐꯥꯏ ꯁꯤ ꯂꯩ ꯑꯩꯗꯤ ꯉꯥꯄ꯭ꯔꯨꯝ ꯐꯥꯏ ꯁꯠꯀꯠꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯕ ꯉꯥꯄ꯭ꯔꯨꯝꯒꯤ ꯁꯠꯄꯅꯤ ꯁꯤ ꯂꯩꯁꯦ ꯉꯥꯄ꯭ꯔꯨꯝꯗꯤ ꯑꯩ ꯁꯠꯄ ꯍꯩꯇꯦꯕ ꯄꯥꯏꯕ ꯁꯤ ꯅꯠꯇꯕ ꯃꯥꯅꯤ ꯀꯥꯏꯅ ꯆꯧ ꯎꯗꯤ ꯄꯥꯟꯗꯤꯌꯦ ꯄꯥꯟꯒ꯭ꯔꯕꯅꯤꯍꯦ ꯑꯁꯤ ꯉꯥ ꯅꯠꯇ ꯃꯥꯜꯂꯦ ꯉꯥ ꯅꯠꯇ ꯃꯥꯜꯂꯦꯕ ꯑꯁꯤ ꯉꯥ ꯅꯠꯇꯕꯅꯤ ꯄꯥꯟꯗꯦꯍꯦ ꯑꯗꯨ ꯑꯁꯤ ꯀꯩꯅꯣꯅꯦ ꯑꯁꯤ ꯈꯣꯡꯅꯥꯡꯒꯤ ꯀꯩꯅꯣ ꯄꯥꯟꯗꯦ ꯅꯪꯁꯨ ꯄꯥꯜꯂꯦ ꯈꯣꯡꯅꯥꯡꯒꯤ ꯑꯃ ꯃꯍꯩꯗꯣ ꯃꯥꯜꯂꯦ ꯉꯥꯄ꯭ꯔꯨꯝ ꯄꯥꯟꯕ꯭ꯔꯣ ꯀꯤꯗꯤꯡ ꯀꯥꯎꯋꯦ ꯀꯤꯗꯤꯡ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯎꯔꯝꯃꯦ ꯆꯠꯄꯗ ꯅꯠꯇ꯭ꯔꯄ ꯆꯠꯈ꯭ꯔꯕꯗꯤ ꯈꯪꯗꯦꯀꯣ ꯀꯥꯎꯗꯤ ꯀꯥꯎꯈꯤ ꯀꯤꯗꯤꯡ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯀꯤꯗꯤꯡ ꯀꯥꯎꯔꯝꯃꯦ ꯆꯠꯄꯗ ꯂꯩꯍꯧꯕꯅꯦ ꯑꯩ ꯕ꯭ꯂꯥꯏꯟꯗ ꯀꯥꯞꯄꯅꯦ ꯃꯃꯩ ꯎꯔꯒ ꯑꯩꯈꯣꯏꯗꯤ ꯎꯗꯤ ꯑꯔꯥꯏꯕ ꯃꯤ ꯑꯝꯇ ꯅꯠꯇꯦ ꯁꯤ ꯂꯩꯔꯤꯁꯦ ꯁꯤ ꯉꯥꯃꯨ ꯃꯍꯥ ꯃꯌꯥꯝ ꯆꯥꯔꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯈꯠꯂꯦ ꯑꯗꯨꯝ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯤꯗꯤ ꯉꯝꯃꯦ ꯃꯌꯥꯝ ꯂꯩꯗ ꯉꯥꯃꯨ ꯃꯍꯥ ꯉꯥꯛꯇꯅꯤ ꯁꯤ ꯄꯥꯜꯂꯦ ꯆꯥꯎ ꯃꯃꯩꯗꯅꯤ ꯁꯤꯗꯤ ꯀꯣꯔꯣꯟ ꯃꯥꯜꯂꯦ ꯒꯣꯖꯥꯔꯣ ꯉꯥꯃꯨ ꯉꯥ ꯃꯁꯛ ꯈꯛꯇ ꯆꯤꯛꯑꯦ ꯉꯧ ꯆꯥꯊꯣꯛꯑꯣ ꯃꯥꯁꯨ ꯅꯪꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕꯅꯤꯅꯦ ꯍꯪꯉꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯔꯤꯗꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:52 ꯆꯠꯂꯝꯃꯤ ꯄꯤꯇ꯭ꯔꯨꯅꯤ ꯑꯁꯤ ꯂꯩ ꯉꯥꯃꯨ ꯃꯆꯥ पाले 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 मुझे ये लोग पाले 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 कुम पाले कुम नांटो ऐश पाले पाले बटन ngaruh dia chỉ còn ở đây camera đó bây giờ đó mà mấy con sao ôi ꯄꯨꯡꯒꯤ ꯖꯣꯗꯤ ꯀꯨꯝꯃꯣꯗꯤ ꯁꯣꯏꯗꯅ ꯐꯩ mẹ không có mà cái nồi xung lên rồi thì xí này cũng dân ꯄꯥꯡ ꯄꯥꯔꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯌꯧꯅ ꯆꯪꯉꯣꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯄꯥꯟꯕꯅꯤꯅ ꯂꯩꯕꯥꯛ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯗꯤ ꯊꯝꯃꯣꯝꯗ ꯗꯥꯅ ꯊꯤꯜꯂꯦ Hello guys. Kapra. Lewat satri. Mamay din. Mamay din pang. Yang kemana kami dah hai lagi apa? Si kopi sini nih. Hari mari si pare kana. Dengan tambah wani dah. Jadi mesin tu lagi. Mesin apa nih? Hai wani. Kam tu thil lo. Wah, kapak dia dah. Wadi sungguh.
ꯌꯥꯎꯋꯦ ꯃꯄꯤ ꯃꯔꯛꯇ ꯀꯥꯞꯄꯗꯤ ꯅꯥꯄꯤ ꯃꯔꯛꯀꯤꯅꯦ ꯍꯟꯗꯛꯀꯤꯁꯤꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯟꯈ꯭ꯔꯦ ꯃꯍꯥ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯤꯗ ꯃꯍꯥ ꯃꯆꯥ ꯃꯆꯥ ꯁꯤꯗꯁꯨ ꯃꯍꯥ ꯃꯁꯤꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯁꯣꯏꯗꯕꯤꯅꯦ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯔꯁꯨ ꯑꯁꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯄꯥꯝꯃꯤ ꯇꯥꯎꯔ ꯆꯥꯕꯗꯤ ꯆꯞ ꯆꯥꯔꯦ ꯇꯤꯗꯣ ꯍꯥꯟꯅ ꯁꯦꯝꯃꯗꯤ ꯐꯗꯧꯕ ꯐꯕꯣꯉꯥꯟ ꯄꯥꯜꯂꯦ ꯐꯕꯣꯉꯥꯟ ꯅꯠꯇꯦ ꯐꯤꯇꯤꯟ ꯍꯥꯏꯕ꯭ꯔꯥ ꯐꯤꯇꯤꯟ ꯍꯥꯏꯕ꯭ꯔꯥ ꯉꯥꯕꯦꯟ ꯍꯥꯏꯕ꯭ꯔꯥ ꯉꯥꯕꯦꯟ ꯐꯤꯇꯤꯟ ꯄꯨꯛꯁꯤꯁꯦ ꯄꯨꯛꯁꯤꯠꯇꯨ ꯎꯕ꯭ꯔꯥ ꯉꯥꯄꯦꯝꯃ ꯉꯥꯄꯦꯝꯃ ꯐꯤꯇꯤꯜ ꯍꯥꯏꯕ꯭ꯔꯥ ꯉꯥꯄꯦꯝꯃ ꯍꯥꯏꯕ꯭ꯔꯥ ꯑꯁꯦꯟꯕꯅꯦ ꯄꯥꯟꯕ ꯃꯥꯜꯂꯦ ꯄꯥꯜꯂꯦ ꯍꯥꯟꯅ ꯄꯥꯛꯊꯣꯛꯎ ꯅꯠꯇꯦ ꯃꯇꯦꯛꯇ ꯈꯖꯤꯛꯇꯅꯤ ꯄꯥꯜꯂꯤꯗꯨꯗꯤ ꯄꯣꯔꯣꯝꯅꯤ ꯄꯣꯔꯣꯝ ꯃꯆꯥ ꯑꯗꯨꯒꯨꯝꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯑꯗꯨꯗꯤ ꯑꯁꯤ ꯕꯣꯔꯥ ꯀꯩꯅꯣꯗꯅꯤ ꯄꯥꯜꯂꯤ ꯈꯌꯥꯠꯇ ꯈꯌꯥꯠꯇ ꯁꯤꯁꯤ ꯈꯪꯉꯤ ꯄꯣꯔꯣꯝ ꯃꯆꯥ ꯑꯃꯁꯨ ꯐꯥꯔꯤ ꯁꯣꯏꯗꯦꯅꯤ ꯁꯨꯡꯁꯣꯏ ꯉꯥꯄꯦꯝꯃ ꯃꯆꯥꯅꯤ ꯐꯥꯟ ꯃꯥꯏ ꯗꯤꯚꯥꯏꯁꯇꯗꯤꯀꯣ ꯄꯥꯜꯂꯦ ꯃꯔꯤꯅ ꯄꯥꯟꯕꯗꯗꯤ ꯄꯪ ꯂꯥꯎꯋꯦ ꯄꯥꯜꯂꯦ ꯆꯥꯎꯏꯅꯦ ꯃꯁꯤꯗꯤ ꯆꯥꯎꯏꯗ ꯑꯝꯇ ꯑꯩꯈꯣꯏ ꯁꯤꯡꯉꯩ ꯐꯥꯔꯦ ꯉꯥꯁꯦ 30 ꯑꯣꯏꯔꯝꯅꯦꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯀꯩꯅꯣ ꯇꯥꯔꯦ 11 12 ꯇꯥꯒꯗꯧꯔꯦ ꯄꯥꯜꯂꯣ ꯄꯥꯜꯂꯦ ꯌꯦꯡꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯎꯃꯟꯕꯩꯀꯣ ꯌꯥꯝ ꯐꯥꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯁꯤ ꯂꯩꯁꯤꯅꯦ ꯑꯗꯨ ꯉꯥꯔꯧꯗꯤ ꯄꯥꯛ ꯀꯣꯟꯅꯔꯦꯕ ꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯨ ꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯩꯗꯤ ꯐꯥꯕ ꯇꯁꯦꯡꯅ ꯑꯩ ꯍꯩꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯁꯤꯒꯤ ꯈꯨꯐꯥꯁꯦ ꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯑꯗꯩꯗꯤ ꯌꯥꯝꯅꯁꯨ ꯐꯖꯩꯑꯕ ꯑꯗꯩ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅ ꯇꯥꯃꯣ ꯕꯥꯏ ꯇꯧꯔꯣꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯇꯥꯃꯣ ꯕꯥꯏ ꯇꯧꯔꯣ ꯎꯗ꯭ꯔꯦ ꯁꯤ ꯕꯥꯏ ꯇꯧꯔꯣ ꯕꯕꯥꯏ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯗ ꯁꯤ ꯉꯥꯔꯧ ꯄꯥꯛ ꯀꯣꯟꯅꯔꯕ ꯄꯣꯠꯅꯤ